ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯍꯦꯜꯂꯤꯕ ꯃꯈꯩ ꯍꯔꯥꯎꯖꯕ ꯀꯂꯛ ꯃꯤꯍꯧꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯉꯥꯡꯕ ꯅꯠꯇꯦ, ꯃꯥꯅ ꯇꯧꯕꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯨꯔꯩꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯃꯀꯦ ꯁꯦꯝꯍꯜꯂꯤ꯫ ꯑꯁ ꯀꯝꯗꯧꯋꯤ, ꯁꯦꯠ ꯂꯥꯎꯈꯩ ꯐꯖꯔꯦ ꯏꯕꯦꯝꯃ, ꯂꯩꯇ꯭ꯔꯦ ꯐꯖꯕꯗ ꯂꯝ ꯌꯧꯔꯦ, ꯅꯪ ꯃꯉꯥꯏꯔꯦ ꯐꯖꯔꯤꯕ꯫ ꯂꯦꯝꯕꯤꯁꯅꯥ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯗꯨꯅ, ꯁꯤ ꯑꯣꯏꯔꯗꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦ ꯑꯃꯨꯔꯩ, ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯩꯅꯣ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯕꯦꯝꯃꯩꯒꯤ ꯈꯨꯠꯅꯕꯨ ꯍꯦꯛ ꯇꯦꯟꯈ꯭ꯔꯕ ꯃꯤꯗꯨꯗꯤꯅꯦ, ꯑꯗꯨꯒꯤ ꯃꯤꯗꯣ ꯂꯩꯔꯦꯝꯕꯤ ꯃꯥꯜꯂꯤꯕꯁꯦ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯍꯥꯏꯔꯨꯔꯅꯨ, ꯀꯩꯅꯥ ꯐꯥꯎꯕ ꯅꯪ ꯎꯕꯗ ꯏꯀꯥꯏꯗꯅ ꯃꯟꯗꯣꯞ ꯃꯌꯥꯏꯗꯅꯦ ꯊꯣꯛꯂꯛꯎ ꯌꯥꯗꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯌꯥꯔꯦꯁꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯒꯦ꯫ ꯁꯝꯒꯁꯦ ꯅꯤꯡꯊꯤꯅ ꯑꯩꯒꯤ ꯃꯩꯙꯥꯁꯤꯒ ꯌꯦꯡꯂꯒ ꯐꯖꯅ ꯁꯦꯝꯍꯧꯁꯦ, ꯍꯣꯔꯦꯟ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯆꯣꯞꯄꯅꯣ ꯏꯕꯦꯝꯃꯣ, ꯊꯤꯈ꯭ꯔꯕ ꯅꯁꯛꯇꯣ ꯑꯁꯨꯛ ꯐꯖꯅ ꯅꯕꯦꯝꯃꯩꯅ ꯀꯦꯕꯤꯔꯕꯁꯤꯐꯥꯎ ꯅꯊꯃꯣꯏꯗꯣ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ? ꯃꯤꯡꯁꯦꯜꯁꯤꯗ ꯍꯟꯖꯤꯟ ꯌꯦꯡꯉꯣ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯁꯛꯇꯣ ꯍꯧꯖꯤꯛꯇ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦꯗꯣ꯫ ꯑꯃꯨꯔꯩ, ꯇꯁꯦꯡꯅꯗꯤ ꯐꯖꯔꯦꯀꯣ ꯑꯩꯁꯦ? ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯐꯖꯈ꯭ꯔꯦꯗ ꯀꯥꯏꯅ ꯀꯂꯛꯅ ꯁꯛꯅ ꯁꯣꯟꯅꯕꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯑꯣ ꯏꯕꯦꯝꯃ, ꯏꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯉꯁꯤꯗꯤ ꯅꯪꯁꯦ, ꯌꯥꯝ ꯐꯖꯩ꯫ ꯍꯣꯔꯦꯟ ꯕꯣꯔ ꯃꯃꯥꯟꯅꯕ ꯈꯔꯗꯤꯅꯦ ꯅꯪ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯉꯛ ꯄꯩꯕ ꯁꯣꯏꯗꯅ ꯌꯥꯎꯅꯔꯅꯤ꯫ ꯅꯠꯇꯦ, ꯐꯤꯒꯁꯤꯅ ꯇꯥꯡꯕ ꯉꯥꯛꯇ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯅꯪ ꯃꯉꯥꯏꯔꯦ ꯅꯅꯤꯡ ꯇꯧꯔꯤꯁꯤ ꯏꯕꯦꯝꯃ꯫ ꯑꯩꯅ ꯁꯤꯒꯨꯝꯕ ꯐꯤꯁꯦ ꯑꯃ ꯐꯥꯎꯕ ꯏꯟꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ 3-4ꯒ ꯊꯝꯂꯒ ꯑꯄꯥꯝꯕ ꯃꯆꯨꯒ ꯈꯜꯂꯒ ꯏꯟꯗꯧꯔꯤꯅꯦꯕ꯫ ꯑꯩꯁꯨ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎꯒ ꯐꯪꯂꯕꯗꯤ ꯅꯪꯒꯤ ꯐꯤꯁꯦ ꯋꯥꯏꯕ ꯂꯥꯛꯇꯣꯏꯅꯤꯀꯣ, ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯅꯪꯒꯤ ꯑꯀꯦꯃꯟꯒꯅꯦ ꯑꯃꯠꯇ ꯂꯧꯕꯤꯔꯔꯣꯏ ꯑꯩ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯂꯩꯔꯤꯕ ꯐꯤ ꯑꯇꯥꯡꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯝꯇ ꯅꯠꯇꯦ, ꯂꯨꯍꯣꯡꯕ ꯆꯠꯇꯧꯕ ꯂꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯏꯅꯝꯃ ꯑꯅꯧꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅ ꯋꯥꯏꯔꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯆꯗꯧꯕ ꯃꯆꯨꯗꯣ ꯅꯪ ꯑꯝꯇ ꯈꯜꯂꯝꯃꯨꯁꯦ꯫ ꯍꯩꯃ ꯆꯥꯕꯤ, ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯃꯤ, ꯍꯣꯔꯦꯟ ꯂꯨꯍꯣꯡꯐꯝꯗꯗꯤ ꯅꯪꯒꯤ ꯐꯤꯁꯦ ꯋꯥꯏꯔꯒ ꯏꯜꯂꯛꯄꯅꯦꯗꯣ ꯃꯤꯅ ꯀꯩꯁꯨ ꯈꯪꯗꯧ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯁꯦ ꯄꯪꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯅꯥ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯊꯦꯒꯠꯇꯨꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯂꯦꯝꯕꯤꯁꯅꯥꯅ ꯄꯥꯝꯖꯕ ꯑꯗꯨꯃꯛ ꯍꯦꯛ ꯊꯣꯛꯂꯔꯤ꯫ ꯃꯥꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯍꯥꯏꯅ ꯆꯤꯕꯣꯟ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯊꯝꯂꯨꯕ ꯅꯠꯇꯦ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯆꯝꯖꯕꯤ ꯁꯥꯗꯨꯅ ꯏꯔꯥꯡꯁꯨ ꯇꯧꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯅꯥꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯑꯁꯪꯕꯤ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯊꯣꯏꯕꯤꯁꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦ, ꯕꯣꯔ ꯑꯁꯤꯅꯒ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯔꯤꯕ, ꯅꯤꯁꯥ ꯄꯁꯥꯁꯨ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯅꯤ, ꯃꯔꯜ ꯃꯊꯨꯝꯁꯨ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯅ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯕ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯄꯩꯗꯨꯅ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯨꯗ ꯅꯠꯇꯦ, ꯃꯅꯦ ꯃꯀꯨ ꯑꯣꯏꯗꯣꯏꯗꯨꯅꯁꯨ ꯏꯇꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯟ ꯍꯩꯖꯤꯡ ꯈꯔꯥꯏꯗꯒ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯐꯖꯕ ꯑꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯥꯕꯤꯔꯝꯃꯤ ꯀꯥꯏꯅꯒ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯤꯗꯤ ꯂꯩꯇ꯭ꯔꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯁꯅꯥꯁꯨ ꯂꯨꯍꯣꯡꯐꯝ ꯃꯌꯥꯏ ꯑꯗꯨꯗ ꯆꯤꯡ ꯂꯦꯝꯅ ꯐꯝꯂꯤꯕ ꯕꯣꯔ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯐꯖꯕꯗ ꯉꯥꯎꯕꯤ ꯂꯦꯝꯕꯤꯁꯅꯥꯗꯤ ꯕꯣꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯀꯩꯅꯣ, ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥꯁꯤꯗꯤ ꯑꯃꯨꯛꯇꯐꯥꯎ ꯎꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ
ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯈꯪꯅꯔꯝꯂꯤꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯁꯥꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯤꯁꯦ ꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ꯫ ꯁꯥꯒꯠꯆꯔꯨꯕ ꯋꯥꯈꯜꯒ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯑꯁꯨꯛ ꯃꯇꯤꯛ ꯆꯥꯕ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥꯁꯦ ꯃꯁꯤꯒꯤ ꯈꯨꯅꯨꯡ ꯆꯨꯕꯤ ꯊꯣꯏꯕꯤ ꯑꯁꯤꯅ ꯐꯪꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯁ ꯄ꯭ꯔꯥꯟꯒꯥꯁꯦ ꯆꯥꯛꯏꯃꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯀꯠꯂꯛꯅ ꯁꯣꯟꯖꯔꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯣꯏꯕꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯌꯥꯎꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯃꯤꯅ ꯀꯣꯏꯕꯅ ꯅꯨꯄꯥ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯈꯟꯗꯅ ꯀꯣꯏꯕ, ꯑꯗꯨꯒ ꯑꯩꯅ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯗ ꯁꯨꯝ ꯄꯠꯂꯒ ꯂꯩ꯫ ꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ, ꯃꯣꯏꯗꯒꯤ ꯑꯩꯅ ꯀꯩꯁꯨ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯏ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯇꯥ ꯄꯥꯔꯤꯒꯤ ꯁꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯦꯟꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯟꯅꯒꯗꯕ ꯂꯝꯕꯤ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯔꯜ ꯃꯊꯨꯝꯁꯨ ꯋꯥꯠꯇꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯌꯦꯡꯕ ꯍꯧꯔꯒꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯩꯀꯥꯏ ꯄꯥꯈꯪ ꯇꯥ ꯄꯥꯔꯤꯁꯦ ꯑꯩ ꯂꯥꯞꯅꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯅꯤ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯂꯩꯔꯒ ꯑꯩꯅ ꯆꯃꯣꯠ ꯆꯅꯥꯏꯅꯔꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯊꯣꯏꯕꯤꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯊꯤꯕꯗꯤ ꯐꯪꯂꯒ ꯁꯑꯣꯡꯗ ꯁꯕꯥꯟꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯊꯤꯕꯗꯤ ꯀꯔꯤꯒꯤ ꯐꯪꯂꯣꯏ? ꯑꯗꯨꯒ ꯑꯃꯅ ꯌꯨꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯃꯠꯇ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯩꯅ ꯐꯪꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯈꯔ ꯀꯣꯏꯊꯣꯛꯄꯁꯨ ꯇꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯎꯔꯒ ꯀꯜꯂꯛꯄꯅ ꯊꯨꯝꯍꯠꯂꯕ ꯂꯦꯝꯕꯤ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯗ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯔꯝꯕ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯄꯨꯜꯂꯛꯇꯕꯤ ꯂꯦꯝꯕꯤꯁꯅ ꯃꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕꯒꯤꯗꯃꯛ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯅ ꯂꯦꯝꯕꯤꯁꯅꯥ, ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩꯗ꯫ ꯋꯥꯗ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ? ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯦ ꯎꯔꯤꯉꯩꯗ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯁꯛꯀꯁꯦ ꯂꯣꯏꯅ ꯑꯍꯟ ꯃꯥꯟꯁꯤꯜꯂꯕꯅꯤ꯫ ꯊꯥꯖꯅ ꯂꯦꯝꯕꯤꯁꯅꯥ, ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯑꯁꯨꯝ ꯂꯣꯏꯅ ꯇꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯁꯦ ꯅꯣꯡꯃꯇꯕꯨ ꯈꯜꯂꯨꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯄꯨꯟꯗꯨꯅ ꯑꯔꯩꯕ ꯄꯨꯊꯣꯛꯇꯨꯅ ꯁꯤꯡꯖꯨ ꯑꯩꯁꯨ ꯆꯥꯃꯤꯟꯅꯕ, ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ, ꯂꯧ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯒꯤ ꯈꯨꯂꯪ ꯀꯨꯝꯃꯤꯟꯅꯕ, ꯃꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ꯫ ꯏꯇꯥꯁꯤꯡ, ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯅꯈꯣꯏꯒꯁꯨ ꯅꯛꯅ ꯂꯣꯏꯅ ꯍꯧꯗ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡ ꯅꯩꯕꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯟꯗꯨꯅ ꯁꯥꯟꯅꯅꯤꯡꯂꯕꯁꯨ ꯏꯃꯥꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯄꯨꯗꯨꯅ ꯃꯥꯃꯒꯤ ꯃꯆꯥꯁꯤꯡꯒ ꯍꯦꯛ ꯁꯥꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯃꯒꯤ ꯃꯆꯥꯁꯤꯡꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯩꯁꯨ ꯄꯨꯟꯕ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯊꯥꯅ ꯉꯥꯏꯈꯣꯅꯦ, ꯑꯇꯩ ꯂꯥꯏꯔꯤ꯫ ꯏꯇꯥ ꯃꯌꯥꯝ, ꯍꯌꯦꯡꯗꯤ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯨꯁꯤꯔꯣ? ꯀꯨꯏꯔꯦ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯈꯤꯗꯕ꯫ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯍꯦꯛꯂꯨꯁꯤ꯫ ꯏꯇꯥ ꯂꯦꯝꯕꯤꯁꯅꯥꯁꯦ ꯆꯤꯡꯅꯤꯡꯊꯧ ꯈꯣꯏꯔꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯕꯤꯔꯨꯁꯤ꯫ ꯊꯥꯖꯅ ꯍꯣꯏꯅꯦ ꯏꯇꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛꯌꯣꯝ ꯄꯨꯔꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯔꯨꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯁꯥꯟꯅꯔꯨꯁꯤ꯫ ꯍꯌꯦꯡ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯅꯕ꯫ ꯊꯥꯔꯤꯛ ꯊꯥꯅ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯂꯦꯝꯕꯤꯁꯅꯥ, ꯅꯪꯁꯤ ꯇꯥ ꯄꯥꯔꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ꯫ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯣꯠꯅꯔꯣꯏꯁꯤꯀꯣ? ꯍꯣꯏ ꯏꯇꯥ, ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯇꯥ ꯄꯥꯔꯤ ꯑꯩꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯂꯣꯟꯅ꯫ ꯊꯥꯖꯅ ꯍꯣꯏ ꯕꯦꯝꯃ, ꯇꯥ ꯄꯥꯔꯤꯗꯨ ꯃꯤ ꯌꯥꯝ ꯐꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯇꯥ ꯆꯪꯈꯣꯟꯕꯤꯅꯁꯨ ꯇꯥ ꯄꯥꯔꯤꯕꯨꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝ ꯈꯟꯖꯔꯛꯄꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯟꯗ꯭ꯔꯦꯗ꯫ ꯏꯇꯥ ꯆꯪꯈꯣꯟꯕꯤꯒꯤꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯃꯤꯁꯛ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯆꯪꯈꯣꯟꯕꯤ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯦꯝꯕꯤꯁꯅꯥꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯍꯥ ꯇꯍꯥ ꯏꯇꯥ ꯂꯦꯝꯕꯤ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ, ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯁꯨ ꯅꯣꯡꯃ ꯈꯪꯅꯍꯟꯒꯦ꯫
ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯃꯥꯒ ꯈꯪꯅꯕ ꯄꯥꯔꯤꯕꯨ ꯃꯈꯣꯏꯅ ꯉꯥꯎꯖꯩ ꯄꯥꯝꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯥꯒ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯤ ꯈꯜꯂꯨꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯩ꯫ ꯊꯥꯖꯅ ꯑꯗꯨ ꯆꯪꯈꯣꯟꯕꯤ, ꯅꯪꯒꯤ ꯗꯥ ꯁꯥꯐꯕꯗꯣ ꯈꯪꯅꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯀꯝꯗꯧꯒꯦ? ꯌꯦꯡꯕꯗ ꯌꯥꯝ ꯐꯔꯝꯗꯧꯕ ꯃꯤꯗꯥꯗꯤ ꯃꯥꯜꯂꯤ꯫ ꯍꯣꯏ ꯏꯇꯥ, ꯃꯤꯕꯨꯗꯤ ꯌꯥꯝ ꯐꯩ꯫ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝ ꯎꯕꯤ꯫ ꯑꯗꯨꯗ ꯃꯥꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤꯗꯣ꯫ ꯍꯌꯦꯡꯉꯩꯕꯨ ꯃꯈꯣꯏ ꯑꯍꯜꯁꯤꯡꯅ ꯄꯥꯝꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯕꯒꯤ ꯋꯥꯅꯤ꯫ ꯇꯨ, ꯑꯩꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯁꯤꯁꯨ ꯗꯥ ꯁꯥꯐꯕꯅ ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯁꯥꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯍꯩꯃ, ꯃꯤꯗꯤ ꯋꯥꯔꯤꯁꯤ ꯌꯧꯔꯝꯃꯤꯀꯣ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯨꯄꯥ ꯃꯈꯣꯏꯅꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯔꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯗꯥ ꯁꯥꯐꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯌꯦꯡꯂꯨꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯊꯣꯏꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯣꯏꯔꯝꯒꯗꯧꯕꯗꯤ ꯃꯥꯟꯗꯦ꯫ ꯗꯥ ꯁꯥꯐꯕꯗꯣ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯋꯥꯖꯔꯕꯤ ꯏꯇꯥ꯫ ꯅꯪꯗꯅꯦ ꯄꯥꯃꯨ ꯃꯀꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯣ, ꯑꯁꯤ ꯈꯛꯇꯅꯤ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ? ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯦꯝꯕꯤ ꯁꯅꯥꯅꯗꯤ ꯆꯪꯈꯣꯟꯕꯤꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯩ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯗ ꯀꯂꯛꯅ ꯍꯨꯗꯨꯅꯁꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔ ꯄꯨꯟꯗꯨꯅ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯔꯥꯎ ꯂꯣꯡ ꯈꯣꯟꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤ꯫ ꯋꯥꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯕꯅꯤ꯫ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯪꯈꯣꯟꯕꯤꯒ ꯈꯪꯅꯩ ꯍꯥꯏꯕ ꯁꯥꯐꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯜꯁꯤꯡ, ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯍꯦꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯁꯦ ꯅꯕꯨꯡꯉꯩꯅ ꯈꯔ ꯄꯨꯈꯤꯕ ꯇꯥꯔꯦ꯫ ꯏꯃꯥꯅ ꯂꯥꯏꯗ ꯀꯠꯅꯅꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯤꯔꯨꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ꯫ ꯊꯥꯖꯅ ꯍꯣꯏ ꯏꯕꯨꯡ, ꯆꯪꯈꯣꯟꯕꯤꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯁꯔꯨꯛꯇꯣ ꯏꯕꯨꯡꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯏꯕꯨꯡꯒꯤ ꯏꯃꯥꯗ ꯅꯃꯧ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯌꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯔꯤꯕ ꯉꯥꯁꯤꯁꯨ ꯆꯔꯥ ꯑꯃ ꯄꯨꯈꯣ꯫ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯅ ꯐꯥꯔꯛꯄ ꯉꯥꯅꯤ ꯍꯥꯎꯅ ꯊꯣꯡꯉꯨꯅ ꯍꯦꯛ ꯄꯤꯁꯜꯂꯣ꯫ ꯏꯁ, ꯀꯔꯥꯏꯗꯒꯤ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅ ꯏꯃꯧ ꯂꯧꯔꯨꯔꯒꯦꯅ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯃꯛꯀꯤ ꯃꯇꯧꯅꯤ, ꯃꯤꯔꯣꯜ ꯂꯩꯇ꯭ꯔꯦ꯫ ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯣꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯕ ꯌꯥꯄꯣꯟꯇꯦ꯫ ꯏꯃꯥꯅ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯉꯥꯡꯕꯗ ꯆꯪꯈꯣꯟꯕꯤꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯋꯥꯐꯝꯁꯦ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯆꯪꯈꯣꯟꯕꯤꯒꯤ ꯃꯌꯨꯝ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯈꯤꯗꯧꯖꯥꯠꯅꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯃꯧ ꯄꯥꯝꯂꯕꯅꯤꯅ꯫ ꯊꯥꯖꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯗꯥ ꯁꯥꯐꯕ, ꯑꯩꯈꯣꯏ ꯆꯪꯈꯣꯟꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯀꯨꯏꯅ ꯄꯨꯟꯕ ꯐꯪꯗꯕꯒꯤ ꯋꯥꯅꯤꯅꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯩꯈꯣꯏꯗ ꯂꯩꯈ꯭ꯔꯁꯨ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯆꯠꯇꯧ ꯅꯨꯃꯤꯠꯇꯤ ꯍꯥꯟꯅ ꯄꯥꯎ ꯁꯤꯜꯂꯛꯎ꯫ ꯏꯃꯥꯒ ꯆꯪꯈꯣꯟꯕꯤꯒ ꯊꯤꯜꯂꯛꯀꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯂꯣꯡ ꯈꯣꯜꯂꯒ ꯉꯥ ꯐꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯇꯥ ꯆꯪꯈꯣꯟꯕꯤꯁꯦ ꯗꯥ ꯁꯥꯐꯕꯒꯤ ꯏꯃꯥꯒ ꯌꯥꯝ ꯆꯥꯟꯅꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯁꯥꯐꯕ ꯂꯦꯝꯕꯤ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨ ꯏꯆꯜꯁꯤꯡ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯍꯥꯟꯅꯃꯨꯛꯇꯁꯨ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯍꯩꯃ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩꯗꯤ ꯏꯇꯥꯁꯦ ꯃꯁꯛ ꯇꯥꯛꯄ ꯀꯥꯎꯔꯨꯔꯦ꯫ ꯗꯥ ꯁꯥꯐꯕ, ꯃꯥꯒꯤ ꯃꯤꯡ ꯂꯦꯝꯕꯤ ꯁꯅꯥ, ꯈꯪꯅꯧꯋꯣ꯫ ꯂꯦꯝꯕꯤ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯥꯐꯕꯗ ꯌꯦꯡꯉꯤ꯫ ꯁꯥꯐꯕꯁꯨ ꯂꯦꯝꯕꯤ ꯁꯅꯥꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯏꯔꯥꯡ ꯑꯃꯗꯤ ꯏꯇꯧ ꯍꯦꯛ ꯇꯧꯅꯩ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯄꯥ ꯁꯥꯖꯧꯅ ꯁꯥꯎꯅ ꯏꯄꯥꯒꯤ ꯂꯦꯝꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ? ꯕꯥꯕꯥ, ꯄꯥꯠꯇ ꯏꯇꯥꯁꯤꯡꯒ ꯂꯨꯍꯣꯡ ꯈꯣꯟꯕ ꯆꯠꯂꯨꯕꯅꯤ꯫ ꯇꯨ, ꯅꯆꯥꯅ ꯐꯥꯔꯛꯄ ꯉꯥꯅꯤ꯫ ꯁꯥꯖꯧ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯉꯥ ꯃꯌꯣꯝꯗꯨ ꯇꯥꯛ ꯃꯨꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯀꯔꯤ? ꯂꯣꯡ ꯈꯣꯜꯂꯒ ꯉꯥ ꯐꯥꯕ? ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯨꯔꯤꯕ? ꯅꯪꯅ ꯆꯥꯅꯤꯡꯂꯕꯁꯨ ꯅꯃꯥꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯪꯁꯤ ꯁꯥꯖꯧ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯉꯣꯜ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯁꯥꯠꯄ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯅ ꯂꯩꯁꯥꯠ ꯇꯝꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ꯫ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯆꯥꯎꯔꯛꯄꯤ, ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯈꯨꯅꯨꯡ ꯁꯨꯕꯤ ꯃꯈꯣꯏꯒ ꯃꯥꯟꯅꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ꯫ ꯄꯥꯝꯗꯦꯀꯣ? ꯏꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯌꯥꯔꯦꯕ ꯃꯈꯣꯏ ꯃꯄꯥ, ꯉꯁꯤ ꯅꯣꯡꯃꯈꯛ ꯏꯆꯥꯅ ꯁꯣꯏꯕꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯏꯆꯥꯗ ꯆꯩ ꯊꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯂꯦꯝꯕꯤ,
ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯊꯨꯅ ꯆꯥꯝꯊꯣꯛꯂꯨꯁꯨ ꯃꯁꯤ ꯎꯔꯕꯗꯤ ꯅꯄꯥꯁꯦ ꯁꯨꯝ ꯑꯁꯥꯎꯕ ꯍꯦꯜꯂꯛꯄ ꯇꯥꯔꯦ ꯆꯠꯂꯨ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯇꯧꯔꯨꯔꯣ ꯊꯣꯠ ꯂꯥꯎꯕꯤ ꯉꯥ ꯃꯆꯥ ꯈꯔꯁꯤꯒꯤꯗꯃꯛ ꯏꯁꯥꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯄꯥꯗ ꯈꯨꯝꯗꯨꯅ ꯂꯨꯍꯣꯡ ꯈꯣꯜꯂꯨꯏ ꯍꯥꯏꯔꯕꯗꯤ ꯅꯄꯥꯁꯦ ꯁꯥꯎꯕ ꯇꯥꯕꯅꯤ ꯏꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕꯒ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯅꯤ ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯀꯔꯤꯅꯣ ꯈꯪꯗꯕꯁꯤꯡꯁꯤꯒ ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯎ ꯍꯌꯦꯡ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯁꯥꯖꯧ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯉꯥꯡꯆꯥꯎ ꯊꯦꯛꯄ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯗꯥꯅꯤ ꯁꯥꯈꯤꯁꯨ ꯑꯆꯥꯎ ꯑꯔꯝ ꯈꯛꯇꯃꯛ ꯄꯥꯝꯖꯕꯤ ꯁꯥꯖꯧꯒ ꯋꯥꯈꯜ ꯆꯥꯟꯅꯖꯕꯤ ꯂꯣꯏꯅꯕꯤꯅꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯅꯧꯌꯣꯛꯆꯕ ꯃꯆꯥꯗꯤ ꯀꯔꯤꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯂꯣꯏ ꯃꯁꯥꯗ ꯅꯥꯄꯜꯅ ꯌꯣꯝꯂꯤꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯂꯝꯕꯤ ꯊꯤꯕꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯈꯣꯏꯒ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯗꯨꯅ ꯇꯤꯟꯅꯕꯗꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ ꯁꯤꯗ ꯐꯝꯂꯨ ꯂꯥꯛꯑꯣ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ ꯅꯤꯡꯊꯤꯅ ꯍꯥꯟꯅ ꯐꯝꯃꯨꯅꯦ ꯏꯁꯥꯅ ꯍꯟꯗꯛ ꯃꯔꯛ ꯂꯣꯏꯅ ꯇꯤꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯅꯄꯥꯅ ꯀꯌా ꯄꯥꯝꯗꯦ ꯃꯈꯣꯏꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯅꯪꯕꯨꯁꯨ ミꯌꯥꯝꯅ ꯃꯈꯣꯏꯗ ꯌꯦꯡꯂꯤꯕ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯁꯣꯏꯗꯅ ꯌꯦꯡꯂꯛꯀꯅꯤ ꯃꯗꯨ ꯅꯄꯥꯁꯤꯅ ꯄꯥꯝꯗꯦ ꯃꯈꯣꯏꯗꯤ ꯏꯆꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯥꯎꯕ ꯆꯟꯅꯒꯗꯕ ꯅꯠꯇꯦ ꯆꯟꯅꯗꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯑꯃꯅ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗ ꯏꯃꯥꯁꯨ ꯇꯥꯕ ꯀꯨꯏꯔꯦ ꯄꯥꯔꯤꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯅꯄꯥ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟꯊꯣꯛꯄ ꯇꯥꯏ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯂꯥꯞꯊꯣꯛꯅꯍꯧꯅꯕ ꯇꯧꯀꯣ ꯄꯨꯟꯁꯤ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯕꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕ ꯑꯁꯤꯕꯨꯅꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯄꯥꯝꯅꯔꯤꯕꯁꯦ ꯍꯌꯦꯡ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯉꯣꯟꯗ ꯂꯩꯔꯒ ꯅꯪꯕꯨ ꯆꯥꯛꯅꯩꯕꯤꯗꯧꯅ ꯄꯨꯟꯁꯤꯗꯣ ꯂꯦꯟꯕ ꯄꯥꯝꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯃꯤꯅ ꯀꯔꯝꯕ ꯃꯐꯤ ꯁꯦꯠꯂꯤ ꯀꯔꯝꯕ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯁꯥꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯖꯧꯀꯣ ꯏꯃꯨꯡ ꯑꯁꯤꯒ ꯌꯦꯡꯅꯕꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯂꯣꯏꯗꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯉꯣꯜ ꯅꯪꯕꯨ ꯊꯥꯖꯌꯣꯟꯖꯅꯤꯡꯉꯤ ꯑꯁꯨꯛ ꯀꯨꯏꯅ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯅꯄꯥꯒ ꯑꯩꯒꯅ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯂꯨꯈꯥ ꯀꯣꯝꯕꯗꯨꯗ ꯆꯣꯡꯊꯅꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯅꯆꯥꯁꯨ ꯕꯥꯞ ꯂꯣꯏꯅ ꯇꯥꯏ ꯅꯆꯥꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯏ ꯀꯩꯗꯧꯅꯨꯡꯗ ꯈꯨꯍꯜꯂꯣꯏ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯍꯟꯗꯛꯇ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯅꯄꯥꯒ ꯇꯤꯟꯅꯕ ꯑꯃꯒꯤ ꯃꯆꯥ ꯂꯨꯍꯣꯡꯈꯤꯕꯗꯣ ꯅꯪꯁꯨ ꯆꯠꯂꯨꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯅꯤ ꯅꯨꯄꯤ ꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯦ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯅ ꯃꯧ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠ ꯀꯌꯥꯝ ꯋꯥꯡꯈꯠꯂꯦ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯎꯀꯣ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯂꯦꯝꯕꯤꯁꯅ ꯁꯥꯐꯕꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯐꯕꯅ ꯆꯪꯈꯣꯟꯕꯤꯕꯨ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡ ꯍꯧꯖꯤꯟꯗꯨꯅ ꯁꯥꯐꯕꯒ ꯂꯦꯝꯕꯤꯁꯅꯥꯒ ꯂꯣꯟꯅ ꯎꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥ ꯁꯥꯐꯕ ꯑꯩꯈꯣꯏꯅꯤꯅ ꯂꯣꯟꯅ ꯎꯅꯔꯤꯕꯁꯦ ꯏꯇꯥꯁꯤꯡꯅ ꯎꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯦꯔꯥꯂꯦꯝꯕꯤ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯥꯡ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯗ ꯃꯈꯣꯏꯅ ꯊꯤꯡꯕꯒꯤ ꯀꯔꯤ ꯃꯇꯤꯛ ꯆꯪꯈꯣꯟꯕꯤꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯆꯝꯅ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯔꯝꯕꯗꯒꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯈꯟꯖꯈꯤꯕꯅꯤ ꯑꯩꯁꯨ ꯃꯥꯅ ꯏꯀꯥꯏꯈꯤꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅꯤ ꯅꯝꯗꯅ ꯃꯔꯤ ꯑꯃ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯪ ꯂꯩ ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯟꯕ ꯈꯟꯗꯕ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯗꯦ ꯃꯥꯒꯩꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯑꯩꯅ ꯁꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯣ ꯏꯕꯣ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯄꯥꯈꯪꯉꯩꯒꯤ ꯋꯥꯁꯦ ꯂꯧꯅꯝ ꯆꯤꯔꯣꯜꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯌꯨ ꯅꯪꯒꯤ ꯃꯤꯁꯨꯝꯕꯤ ꯃꯤꯅꯣꯛ ꯑꯃꯗ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯉꯁꯤꯃꯛ ꯅꯪꯒꯤ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ ꯏꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯄ ꯑꯩ ꯉꯝꯒꯅꯤ ꯍꯣꯏ ꯏꯆꯦ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯅꯠꯇꯤꯌꯦ ꯑꯗꯨꯅ ꯂꯣꯟꯅ ꯊꯨꯝꯅ ꯍꯦꯛꯂꯒ ꯇꯔꯥꯏ ꯅꯥꯞꯄꯗ ꯍꯦꯛꯇ ꯆꯤꯟꯕꯗꯤ ꯌꯥꯔꯣꯏ ꯏꯕꯨꯡꯅ ꯅꯆꯜꯂꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯅꯤꯡꯂꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯣ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯌꯥꯏꯐꯃꯪꯒꯣꯜ ꯄꯨꯗꯨꯅ ꯏꯃꯥꯏ ꯄꯥꯛꯅ ꯄꯥꯈꯪ ꯑꯣꯏꯕ ꯅꯪꯒꯤ ꯁꯥꯒꯩꯗ ꯇꯤꯟꯖꯒꯦ ꯑꯗꯨ ꯇꯥꯁꯥꯐꯕ ꯑꯩꯁꯤ ꯃꯣꯏꯅ ꯅꯨꯄꯥ ꯃꯨꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯃꯤ ꯑꯃꯠꯇꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ
ꯃꯈꯣꯏꯒꯨꯝ ꯃꯤꯅꯒ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯗꯪ ꯉꯥꯏ ꯑꯩ ꯐꯅꯕ ꯁꯤꯟꯒꯦ ꯆꯪꯈꯣꯟꯕꯤꯒ ꯑꯩꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯞꯊꯣꯛꯅꯅꯕ ꯑꯩ ꯁꯤꯜꯂꯒꯦ ꯑꯗꯨꯕꯨ ꯑꯣꯏꯒꯗ꯭ꯔꯅꯤ ꯏꯕꯣꯛ ꯄꯤꯗꯠ ꯄꯥꯇꯠꯄ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯃꯇꯤꯛ ꯆꯥꯔꯕ ꯏꯕꯨꯡꯕꯨ ꯆꯪꯈꯣꯟꯕꯤꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯀꯥꯏꯅꯁꯤ ꯍꯥꯏꯕ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯏꯕꯨꯡꯅ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯕꯨꯡꯗ ꯅꯝꯗꯨꯅ ꯂꯩꯁꯤꯟꯕꯒ ꯉꯝꯗꯧ ꯅꯨꯄꯤꯅꯤ ꯂꯦꯝꯕꯤ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯤ ꯅꯨꯄꯥ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦ ꯑꯩꯁꯦ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯄ ꯊꯕꯛꯇꯤ ꯑꯩꯁꯨ ꯇꯧꯅꯤꯡꯗꯦ ꯃꯥꯒ ꯑꯩꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯎꯠꯄ ꯇꯥꯔꯦ ꯂꯦꯝꯕꯤ ꯁꯅꯥ ꯅꯥꯄꯜ ꯀꯥꯟꯅ ꯍꯥꯏꯔꯛꯏ ꯏꯕꯣꯡ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯅꯗꯧ ꯃꯥꯜꯂꯤꯕꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯒ ꯑꯩꯒꯤꯗꯃꯛ ꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯁꯨ ꯆꯣꯞꯀꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯤꯟꯅꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯅꯅꯦ ꯑꯩꯕꯨ ꯆꯩꯔꯤꯕꯅꯤ ꯃꯈꯣꯏꯒ ꯇꯤꯟꯅꯩꯌꯦꯅ ꯑꯗꯨꯅ ꯂꯦꯝꯕꯤ ꯑꯄꯤꯛꯄ ꯏꯁꯤꯡꯒꯤ ꯉꯥ ꯃꯈꯣꯏꯒ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯨꯝꯂꯕ ꯏꯄꯥꯛ ꯑꯁꯤꯗ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯆꯧꯕ ꯉꯥ ꯑꯩꯈꯣꯏꯒ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯩꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯄꯤꯛꯄ ꯏꯁꯤꯡꯒꯤ ꯉꯥ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕꯅꯤ ꯑꯗꯣ ꯏꯕꯣꯛ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯆꯪꯈꯣꯟꯕꯤꯅ ꯈꯣꯏꯔꯅꯤ ꯅꯪ ꯍꯦꯛ ꯂꯣꯏꯅꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯪ ꯂꯩꯔꯒ ꯂꯝꯂꯥꯟꯕꯤ ꯃꯉꯣꯟꯗ ꯑꯩꯅ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯖꯔꯔꯣꯏ ꯁꯅꯥꯏꯕꯦꯝꯃ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯕꯒꯤ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯍꯩꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯕꯨ ꯆꯤꯡꯅꯕ ꯄꯣꯛꯇꯅꯕ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯁꯥꯖꯔꯛꯄ ꯁꯅꯥꯒꯤ ꯂꯤꯛꯁꯤꯃꯇꯪ ꯏꯈꯨꯠꯁꯤꯅ ꯁꯤꯖꯅꯤꯡꯈ꯭ꯔꯦꯗ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕ ꯂꯦꯝꯕꯤ ꯁꯅꯥ ꯂꯤꯛ ꯑꯗꯨ ꯄꯥꯝꯗꯕ ꯑꯃꯨꯛ ꯁꯥꯗꯨꯅ ꯏꯕꯨꯡ ꯁꯅꯥꯒꯤ ꯂꯤꯛꯇꯤ ꯑꯩꯒꯤꯁꯨ ꯍꯥꯟꯅꯒꯤ ꯁꯤꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯄꯤꯛꯃꯜꯂꯤ ꯑꯩꯅ ꯁꯥꯕꯁꯤ ꯑꯣꯏꯅ ꯁꯤꯕꯤꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯗꯧꯔꯤꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯄꯤꯛꯃꯜꯂꯤ ꯑꯩꯅ ꯁꯥꯕꯁꯤ ꯁꯤ ꯑꯣꯏꯅ ꯁꯤꯕꯤꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯃꯄꯣꯛꯁꯤꯃꯛꯀꯤ ꯑꯁꯨꯝꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯂꯦꯝꯕꯤ ꯁꯅꯥ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯪꯂꯒ ꯁꯨꯝꯕ ꯍꯩꯔꯕ ꯁꯥꯐꯕꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯀꯅꯥ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯁꯥꯐꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯥꯈꯤꯅ ꯍꯩ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ ꯂꯦꯝꯕꯤ ꯁꯅꯥ ꯅꯪꯕꯨ ꯏꯃꯥꯅ ꯍꯩꯖꯤꯡ ꯈꯔꯥꯏꯒꯤ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯍꯩ ꯃꯃꯥ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯈꯣꯏ ꯏꯃꯨꯡꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯀꯌꯥ ꯇꯥꯒꯟꯗꯕ ꯃꯤ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯏꯃꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯁꯦ ꯍꯩꯖꯤꯡ ꯈꯔꯥꯏ ꯆꯠꯂꯨꯕꯒꯤ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯎꯗ꯭ꯔꯒꯅꯅꯦ ꯍꯨꯏꯗ ꯍꯦꯛ ꯄꯤꯖꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯏꯆꯦ ꯃꯦꯝꯆꯥꯗꯣ ꯇꯁꯦꯡꯅ ꯏꯁꯨ ꯇꯥꯗꯕꯤ ꯑꯃ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯂꯥꯡꯍꯧꯔꯤꯕ ꯑꯎꯟꯄꯣꯠꯁꯤꯡꯗꯣ ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯕ ꯌꯥꯎꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯕ ꯏꯃꯨꯡ ꯃꯥꯜꯂꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯑꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯣꯟꯊꯣꯛꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯈ꯭ꯔꯦ ꯑꯆꯥ ꯑꯊꯛꯁꯨ ꯂꯩꯀꯥꯏꯁꯤꯗ ꯃꯈꯣꯏꯒꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤꯖꯅ ꯃꯃꯜ ꯇꯥꯡꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯨꯔꯛꯈꯤꯕ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯃꯠꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯥꯝꯅ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯆꯠꯂꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯗꯤ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯃꯄꯥ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯑꯗꯨꯝ ꯐꯖꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯧꯔꯛꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯆꯞ ꯂꯦꯞꯇꯅꯅꯦ ꯌꯨꯡꯗꯨꯅ ꯂꯩꯅꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯌꯦꯜꯂꯤꯕ ꯆꯥꯗꯨꯅ ꯃꯍꯤꯔꯥꯡ ꯍꯦꯛ ꯂꯥꯡꯈꯩ ꯃꯩꯁꯨꯠ ꯃꯅꯝꯅ ꯁꯣꯛꯇꯣꯏꯕ ꯑꯩꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ ꯍꯥꯏꯒꯗꯕ ꯐꯥꯎꯕ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯝꯅꯦꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯊꯥꯏꯅꯒꯤ ꯏꯆꯦ ꯃꯦꯝꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯏꯟꯈꯤꯕ ꯐꯤꯔ ꯈꯪꯗꯦ ꯆꯠꯅꯗ꯭ꯔꯕ ꯑꯔꯤꯕ ꯊꯥꯏꯅꯒꯤ ꯑꯃ ꯏꯜꯂꯒ ꯁꯅꯥ ꯁꯦꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯁꯥꯗꯨꯗ ꯅꯞꯇꯅ ꯍꯦꯛꯇ ꯑꯔꯨꯞ ꯑꯇꯥꯎ ꯆꯕꯥꯛ
ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗꯅꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯤ ꯁꯤꯡꯉꯤ ꯋꯥꯈꯜ ꯇꯥꯏ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯌꯦꯡꯕ ꯌꯦꯡꯗꯕ ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯁꯤ ꯍꯦꯛꯇ ꯈꯜꯂꯒ ꯇꯥꯞ ꯇꯥꯞ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯔꯝꯕ ꯊꯣꯛꯂꯒꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒ ꯉꯥꯏꯁꯦꯜ ꯑꯣꯏꯕ ꯀꯥꯏꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯩ ꯃꯃꯥ ꯃꯤ ꯃꯆꯥ ꯃꯣꯏꯅ ꯐꯥꯎꯕ ꯑꯁꯤ ꯌꯧꯅ ꯇꯧꯕ ꯉꯝꯂꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯏꯆꯥ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯂꯩꯀꯥꯏꯁꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯍꯥꯏꯁꯦ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗꯅꯤ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤ ꯅꯄꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛꯇꯣ ꯅꯪꯒꯤꯗꯃꯛ ꯏꯄꯥꯅ ꯇꯝꯒꯦ ꯈꯜꯂꯤꯕ ꯑꯑꯣꯡ ꯑꯎꯟ ꯃꯌꯥꯝꯁꯤ ꯎꯕꯗ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯤꯡꯗꯤ ꯃꯃꯥꯏ ꯐꯥꯎꯕ ꯍꯥꯏꯒꯠꯄ ꯏꯀꯥꯏꯅꯗꯧꯔꯤꯕꯅꯤꯗ ꯁꯈꯤꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯅꯄꯥꯅ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯗꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯍꯦꯛ ꯎꯔꯗꯨꯅ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯥ ꯏꯆꯥꯅ ꯁꯤꯔꯤꯕ ꯂꯤꯛꯇꯨꯕꯨ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯁꯥꯕꯤꯈꯤꯕ ꯂꯤꯛꯇꯨꯔꯅꯤ ꯑꯁꯤꯒꯤꯁꯤ ꯑꯩꯅ ꯁꯥꯈꯤꯕꯗꯨ ꯅꯠꯇꯦ ꯃꯔꯤꯁꯤ ꯌꯥꯝ ꯆꯥꯎꯏ ꯂꯦꯝꯕꯤ ꯇꯞꯅ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯄꯥꯕꯒꯤ ꯃꯃꯥꯡꯁꯤꯗ ꯍꯣꯏ ꯏꯃꯥꯅ ꯁꯥꯕꯤꯕ ꯂꯤꯛꯇꯣ ꯄꯤꯛꯃꯜꯂꯦ ꯍꯥꯏꯗꯅ ꯅꯌꯥ ꯅꯨꯄꯥꯗꯨꯅ ꯁꯤꯁꯤ ꯁꯥꯕꯤꯔꯛꯄꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯁꯈꯤꯁꯨ ꯃꯁꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯩ ꯀꯔꯤ ꯁꯤꯔꯣꯜꯅꯣ ꯅꯃꯥꯅ ꯆꯥꯅꯤꯅ ꯇꯧꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯤꯕꯗꯣ ꯑꯣ ꯃꯁꯤꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯈꯪꯕꯗ ꯂꯦꯝꯕ ꯋꯥ ꯅꯠꯇꯤꯌꯦ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏ ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯉꯥꯏꯈꯣ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤ ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯅꯣꯡꯃꯇ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯥ ꯄꯥꯔꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯇꯥ ꯄꯥꯔꯤꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯈ꯭ꯔꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤꯃꯛ ꯄꯨꯟꯅ ꯑꯋꯥꯐꯝꯗ ꯊꯝꯃꯤꯟꯅꯕꯗꯨ ꯄꯥꯝꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄꯅꯨ ꯏꯃꯥꯅ ꯎꯈꯤꯅꯤ ꯇꯥ ꯄꯥꯔꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯝꯃꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯐꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯗꯤ ꯂꯩꯇꯦ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯕు ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯑꯩꯒꯤ ꯈꯝꯕꯜ ꯆꯥꯎꯕ ꯊꯃꯣꯏꯁꯤꯅ ꯈꯝꯕꯟꯕ ꯍꯦꯟꯕꯒꯤꯔ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯒꯤ ꯑꯍꯣꯡꯕ ꯅꯇꯧ ꯀꯌꯥꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜꯅꯤ ꯈꯜꯂꯒꯦ ꯅꯪꯕꯨ ꯄꯤꯖꯅꯤꯡꯗꯨꯅ ꯆꯦꯡꯒꯨꯝ ꯈꯔ ꯑꯁꯤꯒ ꯑꯩꯅ ꯂꯣꯏꯕ ꯉꯥꯅꯨ ꯃꯔꯨꯝꯁꯤꯒ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯁꯦꯂꯨꯛꯁꯤꯕꯨ ꯂꯦꯝꯕꯤ ꯁꯅꯥ ꯄꯥꯔꯤꯅ ꯄꯤꯔꯛꯂꯤꯕꯗꯨ ꯊꯨꯅ ꯂꯧꯁꯤꯟꯗꯨꯅ ꯇꯥ ꯄꯥꯔꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯄꯣꯠꯁꯤꯕꯨꯗꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯦ ꯍꯥꯏꯖꯤꯜꯂꯒꯦ ꯄꯥꯔꯤꯁꯨ ꯄꯟꯊꯕ ꯇꯧꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯔꯛ ꯅꯨꯡꯁꯣꯡꯅ ꯁꯥꯠꯄ ꯆꯦꯡꯒꯨꯝ ꯈꯔꯁꯤꯒ ꯉꯥꯅꯨ ꯃꯔꯨꯝ ꯈꯔꯁꯤꯒꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯍꯦꯛꯇ ꯐꯪꯕ ꯌꯥꯕꯗꯧꯅꯒꯁꯨ ꯈꯜꯂꯤ ꯃꯇꯤꯛ ꯃꯄꯥꯁꯨ ꯆꯥꯗꯅ ꯑꯩ ꯐꯪꯕꯒꯤ ꯃꯪꯂꯥꯟꯒꯁꯨ ꯁꯥꯒꯠꯆꯔꯤꯕ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯆꯟꯅꯔꯣꯏ ꯅꯪꯅ ꯄꯤꯔꯝꯕ ꯃꯃꯜ ꯂꯩꯇꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯅꯪꯒ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯕ ꯃꯤꯉꯣꯟꯗ ꯄꯤꯔꯝꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯆꯪꯈꯣꯟꯕꯤꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯆꯪꯈꯣꯟꯕꯤꯒꯤꯗꯃꯛ ꯄꯨꯔꯛꯄ ꯁꯥꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯤꯒꯤ ꯃꯆꯥꯗꯤ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯍꯣ ꯃꯇꯥꯡꯅꯅꯤ ꯅꯪ ꯂꯥꯛꯄ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯑꯩꯅ ꯁꯥꯔꯤꯕ ꯐꯤ ꯃꯌꯦꯛꯁꯦ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯔꯝ ꯍꯩꯃ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯅꯪꯒꯤ ꯐꯤꯁꯦ ꯈꯔ ꯆꯝꯃꯤ ꯑꯩꯈꯣꯏꯒꯨꯝꯕꯅꯗꯤ ꯄꯥꯝꯒꯗꯕ ꯃꯥꯟꯗꯦ ꯂꯦꯝꯕꯤ ꯃꯁꯤꯒꯤ ꯐꯤꯁꯦ ꯇꯥ ꯁꯥꯐꯕꯒꯤ ꯃꯃꯥꯒꯤ ꯑꯃꯠꯇ ꯏꯀꯨꯠꯅ ꯁꯥꯗꯨꯅ ꯄꯤꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯁꯨꯝ ꯃꯦꯟꯅꯔꯤꯉꯩꯗꯅꯦ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯈꯜꯂꯒ ꯁꯥꯔꯤꯕꯅꯤ ꯀꯩꯗꯣ ꯁꯣꯏꯅ ꯇꯧꯖꯁꯥꯏ ꯍꯣꯏ ꯏꯕꯦꯝꯃ ꯋꯥꯈꯜ ꯁꯥꯒꯠꯆꯔꯤꯕ ꯐꯨꯔꯥꯗꯣ ꯅꯤꯡꯈꯥꯏꯗꯣ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯐꯤꯗꯠ ꯐꯤꯔꯥꯡꯒꯁꯦ ꯄꯤꯔꯒ ꯇꯥ ꯁꯥꯐꯕꯕꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯤ ꯀꯥꯏꯗꯨꯗꯤ ꯅꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯔꯅꯨ ꯇꯥ ꯁꯥꯐꯕꯒꯤꯗꯃꯛꯇꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯩ ꯂꯩꯈ꯭ꯔꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯑꯄꯤꯛꯄ ꯃꯤꯅ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯄꯥꯝꯕꯁꯦ ꯄꯥꯝꯃꯤꯗꯀꯣ ꯍꯩꯃ ꯂꯦꯝꯕꯤ ꯁꯅꯥ ꯀꯩꯅꯣ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯃꯪꯉ ꯂꯩꯈ꯭ꯔꯤꯗꯨꯕꯣ ꯁꯤꯕꯨ ꯉꯥꯎꯗꯅ ꯆꯠꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯀꯤꯕꯨ ꯀꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯗꯤ ꯀꯩ ꯇꯧꯔꯛꯄꯩ ꯅꯤꯡꯉꯨꯔꯤ ꯍꯣ ꯀꯩꯁꯨ ꯇꯧꯖꯗꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤ ꯃꯌꯦꯛꯁꯦ ꯃꯤ ꯑꯃꯅ ꯏꯟꯕꯗ ꯑꯩꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯐꯤꯁꯤꯕꯨ ꯏꯟꯈꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯅꯤ इल्लगा याम फजबनी इसीगे मयेक्से इनेंगीदमक अैना असुक थवाई यावना साब फीसिबु मंगुल लेते हाइब्रो निम काई अैगी इकादम गेटपिरन
ꯅꯈꯣꯏꯒꯨꯝꯕ ꯃꯤꯒ ꯆꯥꯛꯂꯣꯛ ꯄꯨꯟꯕ ꯑꯩ ꯇꯟꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯁꯥꯠꯅꯤ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗ꯭ꯔꯕꯤ ꯃꯥꯅ ꯋꯥꯈꯜꯒꯁꯨ ꯁꯥꯒꯠꯆꯔꯤꯕ ꯍꯥꯏꯗꯣꯏꯔ ꯃꯥꯅꯤ ꯂꯦꯝꯕꯤ ꯁꯅꯥ ꯇꯨ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯐꯖꯗ꯭ꯔꯥ ꯊꯥ ꯁꯥꯐꯕꯒꯤ ꯃꯃꯥꯅ ꯑꯩꯒꯤꯗꯃꯛ ꯁꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯄꯤꯔꯝꯕꯅꯤ ꯑꯩꯒꯨꯝꯕꯤ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯄꯨꯝꯅꯃꯛ ꯇꯩꯍꯣꯟꯅꯔꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯂꯒ ꯈꯨꯗꯣꯞꯇꯨꯗ ꯌꯦꯡꯉꯤ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ ꯑꯣ ꯁꯤꯗꯤ ꯊꯥ ꯁꯥꯐꯕ ꯅꯪꯒꯤ ꯅꯒꯨꯜ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯗꯨꯗ ꯊꯦꯝꯂꯒ ꯅꯪꯅ ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯍꯟꯗꯛ ꯎꯅꯕꯗ ꯅꯝꯗꯅ ꯅꯪꯉꯣꯟꯗ ꯆꯦꯟꯁꯤꯟꯒꯦ ꯂꯦꯝꯕꯤ ꯁꯅꯥ ꯅꯣꯛꯅꯤꯡꯗ ꯅꯣꯛꯇꯨꯅ ꯆꯪꯈꯣꯟꯕꯤ ꯈꯨꯗꯣꯞꯁꯦ ꯌꯥꯝ ꯐꯖꯩ ꯃꯤꯗꯤ ꯃꯅꯦꯝꯅꯒ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯀꯣ ꯑꯗꯣ ꯌꯨꯝꯗ ꯃꯤ ꯂꯩꯍꯧꯗꯦ ꯑꯩ ꯆꯠꯂꯒꯦ ꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯁꯧꯔꯥꯡꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯂꯦꯝꯕꯤ ꯉꯥꯏꯈꯨꯋꯣ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯇꯥ ꯄꯥꯔꯤꯗꯣ ꯉꯔꯥꯡ ꯑꯩꯒ ꯅꯈꯣꯏ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯊꯦꯡꯅꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯔꯤ ꯅꯈꯣꯏꯅꯤꯕꯨ ꯁꯥꯎꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯑꯇꯣꯞꯄ ꯃꯤꯒ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯄꯅꯤ ꯆꯪꯈꯣꯟꯕꯤ ꯃꯥꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕ ꯀꯣꯏꯗꯕ ꯃꯥꯅ ꯄꯥꯟꯅꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯉꯣꯟꯗ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯒꯅꯨ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯈꯣ ꯂꯦꯝꯕꯤ ꯅꯪ ꯌꯥꯝ ꯁꯥꯎꯔꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯒ ꯅꯪꯒ ꯄꯨꯟꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯂꯛꯄ ꯑꯣꯏꯔꯤꯅꯤꯗ ꯑꯗꯣ ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ ꯇꯥ ꯄꯥꯔꯤꯒ ꯅꯪꯒ ꯁꯥꯎꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯥ ꯄꯥꯔꯤꯗꯣ ꯌꯥꯝ ꯆꯝꯖꯕꯅꯤ ꯆꯪꯈꯣꯟꯕꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯤ ꯃꯁꯤꯒꯤ ꯆꯪꯈꯣꯟꯕꯤ ꯍꯥꯏꯁꯤꯒ ꯇꯥ ꯄꯥꯔꯤꯒꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯌꯦꯠꯇꯧꯔꯤ ꯐꯩꯗꯅ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯕ ꯅꯣꯏꯕꯁꯤꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯧ ꯑꯩꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯇꯥ ꯁꯥꯐꯕꯗ ꯂꯩꯍꯧꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯁꯥꯐꯕꯒ ꯂꯦꯝꯕꯤ ꯁꯅꯥꯒ ꯂꯣꯟꯅ ꯎꯅꯔꯝꯃꯤ ꯇꯥ ꯁꯥꯐꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯇꯥ ꯁꯥꯐꯕꯅ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯅꯤ ꯁꯨꯝ ꯃꯔꯤ ꯂꯩꯅꯔꯤꯕꯁꯦ ꯅꯈꯣꯏ ꯏꯃꯥꯅ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯗꯣꯞ ꯐꯥꯎꯕ ꯁꯥꯗꯨꯅ ꯄꯤꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯏꯃꯥꯅ ꯆꯪꯈꯣꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪ ꯁꯥꯎꯒꯠꯈꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯃꯥꯅ ꯆꯪꯈꯣꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯃꯇꯝ ꯈꯔ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯤꯁꯛ ꯑꯣꯏꯕꯗꯨꯗ ꯃꯥꯒꯤ ꯋꯥꯖꯕꯗꯨꯗ ꯃꯇꯦꯡ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯈꯨꯗꯣꯜꯅꯤ ꯈꯟꯅ ꯈꯨꯗꯣꯞ ꯃꯆꯥꯗꯨꯃꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯝꯗꯨꯅ ꯄꯤꯔꯝꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ ꯁꯩꯗꯅ ꯁꯥꯈꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯇꯥ ꯁꯥꯐꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯂꯦꯝꯕꯤ ꯅꯪꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯤꯅꯝꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗ ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯀꯔꯦꯝꯅꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯇꯥ ꯁꯥꯐꯕꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯈꯣꯏꯗꯧꯁꯤ ꯁꯧꯒꯠꯂꯤ ꯈꯪꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯥꯎꯒꯟꯕꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯄꯟꯊꯨꯡꯅꯏꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯒꯅꯨ ꯂꯦꯝꯕꯤ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯆꯪꯈꯣꯟꯕꯤꯗꯤ ꯃꯤꯐꯝꯗ ꯂꯝꯂꯥꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯐꯕꯒꯤ ꯆꯤꯔꯣꯜ ꯋꯥꯍꯩꯗ ꯑꯃꯨꯛꯁꯨ ꯄꯪꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯃꯥꯗ ꯁꯥꯐꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯁꯥꯐꯕꯅ ꯃꯥꯒꯤꯗꯃꯛ ꯄꯤꯔꯛꯄ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯠꯇꯨꯅ ꯁꯥꯐꯕꯕꯨ ꯊꯥꯒꯠꯂꯤ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯁꯥꯈꯤꯁꯨ ꯃꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ ꯍꯩ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯦꯜ ꯌꯥꯝꯅ パイバ ꯁꯥꯐꯕ ꯍꯥꯏꯔꯤꯕ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯕ ꯑꯉꯥꯡꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯃꯥꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯤ ꯃꯈꯣꯏ ꯃꯄꯥꯕꯨ ꯑꯉꯥꯡꯗꯨ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯣ ꯑꯩ ꯑꯗꯨꯛ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯑꯉꯥꯡꯗꯨꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯐꯥꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯊꯧꯒꯜꯂꯣꯟꯁꯨ ꯈꯪꯈ꯭ꯔꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯛꯇ ꯊꯣꯛꯄ ꯊꯥꯖꯁꯤ ꯏꯈꯨꯠꯅ ꯐꯪꯖꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯄꯥ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯄꯤꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯅꯤꯗ ꯃꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯅꯤ ꯏꯆꯥꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯁꯨ ꯅꯆꯥꯅꯨꯄꯤꯁꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯁꯤ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯕꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯈꯪꯅ ꯈꯣꯡ ꯊꯥꯡꯕꯤ ꯍꯩꯕꯤ ꯏꯆꯥꯅꯤ ꯅꯆꯥꯅꯨꯄꯤꯗ ꯆꯩ ꯊꯥꯡꯕꯒ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯃꯈꯣꯏ ꯃꯄꯥ ꯈꯛꯀꯤ ꯅꯆꯥ ꯅꯠꯇꯤꯒꯤ ꯃꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯄꯥꯎꯇꯥꯛ ꯀꯌꯥꯅ ꯄꯤꯔꯤꯕꯁꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯐꯕ ꯃꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅ ꯂꯣꯏꯅꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯈꯔ ꯎꯔꯦ
ꯄꯟꯊꯔꯨꯕ ꯇꯧꯗ ꯁꯥꯐꯕꯒ ꯎꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯦꯝꯕꯤ ꯁꯅꯥ ꯁꯥꯐꯕꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯅ ꯈꯜꯂꯨꯕꯒ ꯇꯧꯔꯝꯂꯤꯕ ꯑꯁꯤꯒ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯐꯕꯁꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯄꯤꯔꯠ ꯄꯥꯗꯠꯄ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯥꯐꯕꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯔꯤꯕꯁꯤꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯕ ꯅꯨꯄꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗ ꯏꯃꯨꯡ ꯑꯗꯨ ꯏꯔꯥꯡ ꯊꯣꯛꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯆꯪꯖꯐꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯣꯟꯅꯕꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯀꯣꯅꯨꯡꯒꯨꯝꯂꯕ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗꯤ ꯁꯥꯐꯕꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝꯅꯤ꯫ ꯁꯥꯐꯕꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯔꯝꯗ꯭ꯔꯦ꯫ ꯁꯥꯈꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯂꯣꯏꯔꯦꯗꯅ ꯂꯣꯏꯔꯦ, ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯕꯕꯨ ꯂꯦꯝ ꯃꯥꯡꯉꯤꯗ ꯏꯃꯥꯒꯤ ꯂꯦꯝꯕꯤ꯫ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ ꯏꯃꯥꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯤꯐꯠꯇꯗꯨꯒꯤ ꯍꯥꯛꯇꯛꯇ ꯏꯆꯥꯁꯦ ꯂꯦꯝ ꯃꯥꯡꯉꯤꯗꯀꯣ꯫ ꯃꯃꯥ ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯨ ꯂꯥꯎꯕꯨ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯆꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯊꯣꯛꯑꯣꯏꯌꯦ, ꯃꯈꯣꯏ ꯃꯄꯥꯗꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔ ꯐꯥꯎꯕ ꯆꯥꯎꯕꯨ ꯆꯨꯔꯒ ꯂꯩꯌꯣꯕ꯫ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯉꯝꯈꯤꯗ꯭ꯔꯦꯗ ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏꯗ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯕ ꯃꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯥꯈꯪ ꯁꯥꯔꯒ ꯏꯆꯥꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯅꯤꯡꯉꯝꯕꯤꯔꯝꯂꯦꯗꯅ꯫ ꯍꯩ ꯌꯥꯔꯦ ꯃꯃꯥ, ꯃꯤꯒꯤ ꯃꯆꯥꯗꯨꯗꯁꯨ ꯄꯪꯇꯥꯏ ꯇꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯆꯥ ꯅꯨꯄꯤꯒꯤꯁꯨ ꯃꯔꯥꯜ ꯌꯥꯝ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯄꯪꯂꯨꯕꯒꯤ ꯉꯁꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ꯫ ꯍꯦꯔꯥ ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯗ ꯈꯛꯇ ꯃꯔꯥꯜ ꯄꯤꯁꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯃꯄꯥꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯐꯕ ꯁꯪꯒ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯦꯗꯅ ꯅꯆꯥꯅꯨꯄꯤꯗ ꯃꯊꯣꯏ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯐꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯁꯂꯥꯛ ꯁꯥꯔꯦꯗꯅ꯫ ꯃꯈꯣꯏ ꯃꯄꯥꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯀꯥꯏꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯈꯤꯕꯗꯣ ꯃꯁꯤꯔꯣ? ꯍꯩ, ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯅꯨꯄꯤꯒꯤ ꯃꯔꯜꯅ ꯃꯄꯨ ꯁꯥꯕ ꯅꯨꯄꯥꯅꯤꯅ ꯃꯔꯥꯏꯕꯛꯇ ꯊꯦꯠꯄꯁꯨ ꯅꯠꯇꯦ꯫ ꯀꯔꯕꯥꯔ ꯑꯆꯧ ꯑꯆꯧꯕ ꯇꯧꯕ ꯁꯪꯒ ꯂꯩꯕ ꯃꯤꯑꯣꯏꯕꯗꯨꯗ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯃꯈꯣꯏ ꯃꯄꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅꯅꯦ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯉꯁꯥꯏ ꯄꯥꯎ ꯍꯟꯕ ꯂꯥꯛꯑꯝꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯂꯣꯟ ꯑꯃꯨꯛꯇ ꯂꯧꯔꯨꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯃꯤꯐꯠꯇꯗꯨꯒꯤ ꯏꯗꯣ ꯄꯥꯡꯍꯟꯈꯤꯅꯕ ꯇꯧꯁꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩꯗ ꯏꯆꯥꯕꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯂꯒ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯑꯃꯨꯛꯇ ꯁꯤꯟꯁꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯑꯩ ꯃꯃꯥ ꯉꯥꯏꯈꯣꯅꯦ, ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯑꯊꯥꯞꯄꯗ ꯑꯩꯒꯤ ꯃꯔꯨꯞ ꯐꯥꯏꯔꯦꯟ ꯀꯧꯕ ꯑꯃ ꯂꯩꯕꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯅꯤꯡꯉꯤ, ꯃꯃꯧ ꯍꯥꯏꯕ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ꯫ ꯏꯃꯨꯡꯁꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯅꯣꯞꯄ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯁꯤ, ꯃꯆꯥꯗꯨꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯁꯥꯈꯤ ꯑꯃꯗꯤ ꯁꯥꯖꯧꯅ ꯃꯆꯥꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯅꯥ ꯈꯪꯗꯅꯕꯅꯤ ꯍꯥꯏꯅ ꯇꯧꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗꯤ ꯍꯧꯔꯕꯅꯤ ꯊꯥꯖꯅ꯫ ꯆꯪꯈꯣꯟꯕꯤ, ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯇ ꯊꯥꯖꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯤꯅ ꯍꯦꯜꯂꯤ ꯑꯩꯕꯨ ꯊꯥꯖꯕ ꯃꯥꯡꯍꯟꯕꯁꯦ꯫ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ, ꯃꯁꯛ ꯈꯪꯗꯕꯤ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯀꯥꯏꯔꯦ ꯂꯩꯀꯥꯏꯁꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯊꯥꯖ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯑꯩꯗꯤ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ꯫ ꯆꯪꯈꯣꯟꯕꯤ, ꯅꯪ ꯇꯁꯦꯡꯅ ꯂꯦꯝꯕꯤ ꯁꯅꯥꯒ ꯇꯥ ꯁꯥꯐꯕꯒꯤ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯆꯪꯈꯣꯟꯕꯤ ꯈꯪꯅꯤꯡꯅ, ꯀꯩ ꯐꯥꯎꯅ ꯊꯥꯖ? ꯇꯁꯦꯡꯅꯩꯗꯤ ꯀꯔꯤꯝꯇ ꯇꯥꯗꯤꯌꯦ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯪꯗꯤ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯀꯔꯤꯝꯇ ꯇꯥꯔꯣꯏꯌꯦ꯫ ꯇꯥ ꯁꯥꯐꯕ ꯅꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦꯗ ꯊꯥꯖ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯂꯥꯞꯊꯣꯛꯅꯍꯧꯔꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥ ꯁꯥꯐꯕꯁꯦ ꯅꯨꯄꯤ ꯅꯍꯥꯗ ꯈꯔ ꯀꯔꯟ ꯇꯥꯒꯟꯕ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯇꯥꯔꯨꯕꯗꯒꯤ ꯑꯩꯁꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯂꯤꯛꯀ ꯈꯨꯗꯣꯞꯀꯗꯣ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨꯗ ꯂꯪꯁꯤꯜꯂꯝꯕꯅꯤ꯫ ꯇꯁ, ꯃꯗꯨꯃꯛꯅ ꯃꯇꯤꯛ ꯆꯥꯏꯕꯦꯝꯃ꯫ ꯅꯪꯒ ꯇꯥ ꯁꯥꯐꯕꯒ ꯉꯟꯅ ꯂꯥꯞꯅꯍꯧꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯇꯥ ꯁꯥꯐꯕꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯔꯣꯏꯗꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯅ ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯇꯥ ꯁꯥꯐꯕꯗ ꯆꯦꯜꯂꯝꯃꯦꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯃꯃꯥꯡꯈꯨꯜꯗ ꯂꯩꯕꯗꯨꯅ ꯄꯥꯎꯁꯦ ꯇꯝꯃꯛꯄꯅꯤ꯫ ꯑꯗꯨꯒ ꯇꯥ ꯁꯥꯐꯕꯁꯦ
nupi mayumda yaong induna layba nupasu oira mal. Magi nupidugi mamaduna lembi sana kase yam pusay tawi haina hairami. Thaza, nang natamlaglabu pausibu tasing na sumlabro. Moy bema thazadaba tawnu. Nang kakta ngairabani masigi wari khangrisi. Laikai mina kari kaino su yam ngangnai. Aidi thoina tasiludabani. Ikoi ni na tamagu pauni tasing na sumlabani. Ado lembi sanana luhungani hairi misaktuna kana oirasa nodude. Moy wari sigyan min tadi bema. Moy mama mapado yam haibani. Moy na sinba luhungmasu ito na oirangani. Thaza ngakti nga iko misingse. Asum na matam kharagi matungdadi lembi sanasu mapa mama na sinba nupa adu luhonglami. Makoy na di khanglari haiduna asing mapumba minamduna masasibu laysabi saduna luhonglubani. Adubu maybu pina kuptuna kayam koy na thambang ngamluni. Asing masu makhang narakpa mikupta lembi sana mabu manging oiriba induna otpa na iba hauraklamni. Hey, oktabi! Nang yung masida kayam koy na layki haibano. Naramsat warak pangamdadana migi matu layba nupa adugi manakta ahing lelubada natana nasama ki siyom nung damitam liba lanzadraba thawai adu phawba minung si machi amata pokta na manghan ki bangambi nang bunupiro narang na napot pharabi nang gumbina yung masigi mawaiba matik sadiye ay na ngaklibadi nakogi ngaksaw tekpa namana paduni lukhak tarabi masani ngona sibu migi yumnak sagay madat namdara thazayon jaba ngaminya ngami Moy mukki ba lai lai te ko ay naram cha tu khanglak padagi hai ba in trabi isa nu pa sisu yum si thadok tu na sakhe dana he minai oi phau sa na roi tabi nang yum si thadok tu na sakki hai ba chatloi hai ha asuk thina ngang ma sei ba tawra ba si phau suru nai sin na sum lai hai bani da masi mangak sam si par inge khangbra ok tabi thui asam ba wakhal khallaga samthok ni hingzaba aseng marup mapang oibagi maribu tung koina thamning lubai khoibu apang masiba saradana haujikti mi masak khanglamini mi masak khanglamani ai mama karino na khoina handak marak imung si tawri ma tawsibo ai ne mi mangda yam ikai ko ikai ni makhoi mapadi ikai ba sopa yam nang lakhini aina nupi masado munna yengkhisi haiba matamdadi thazaba marupki masani haidana yam mukta nangang natro Haujikti nangge asengba maruptuna thazaba pumba manghanbirembada natana masigi nupi sigi haktakta nacha nupadusu yumsida leitredana awang oin yam ulai ikaina khalluraga phiman tarbi macha nupi sigi izat ngakpibaki haplakpa awang awon oiramedana asumna ahenba pamnubi lembisana masidi mangi sangjafam leitri aduna mapamda halaktuna leiri laikai miya mangda ngaksaw tekning luba asidi ikai piru khumduna punsilien Matam mamada sel paiba moy mangay na haiduna napal karuba ngasidi konthong wa maphaw lanba ngamdana mamay luktaduna khang sajawna mama nangbu karai da musaluri badu yasang lagpasida makoy mapa yasang lagpa matam se lambi hang mi leite aduna kaithel dagi posai khar lairuban halakpada pungmam he bangkri nangbu ngadlingay da satpa yadro amam matheng da nungai dire phatta nungdaga thoklabadi kamdawni makoy mapa ngalingay matamdagi lambi sorok si mi wate do makoy na ibu uraga zero tongnaraga masin khumduna nokpado madu uraga ikhong si thaduna isat pangamde aduna yasang lakpa matam si kaiduna satlibani mama miyoi bai khoi gi punsi se yamna laibra haina khalu adubu khongpham mama soiba yaramdri haiba ai ngasi khakta bhab tarakugum tawri mama matam mamada awat apa leitaba ai mangai ni haidu anem awang khairu Migi asoiba tama khut thinduna takningdu aigi asoibada mina khut thinduna taklakpasidadi ikaibani imaisi puba ngamdri silbu pirabadi khudingmak ngamle haina khalu mangkhiba miyoibai khoigi izati silna leiba yaramdreni mama chumi mapa oiribai khoina isada aphaba wakhalosing takpi tambibagi mahut isada asau masa khaiduna anem awangi sang taklubai khoigi iralni Iragi dandina isa sigi punsi asidi mangne aikhoina hanthana yengbiruba masung mamana bising na ngasidi nok na kina nungai na punsi lenba uraga hitlugi irang kangdana punsi leliba isa sigi matang uraga mamai gi thamoise puba ngamdrabani asumna ahenbada pamluba imung asi laikai miya mamangda ikai phiru khumduna wana punsi len kirami